ꯋꯥꯈꯜ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯍꯦꯛꯇ ꯍꯧꯖꯤꯛꯀꯤ ꯏꯁꯩꯁꯦ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯏꯁꯩ ꯂꯩꯗꯨꯅ ꯆꯨ ꯂꯩꯕꯗꯣ ꯅꯨꯡꯁꯤ ꯋꯥꯈꯜꯗ ꯉꯥꯎꯈ꯭ꯔ ꯃꯥꯜꯂꯦ ꯅꯨꯡꯁꯤ ꯋꯥꯈꯜꯗ ꯉꯥꯎꯈ꯭ꯔ ꯃꯥꯜꯂꯦ ꯉꯁꯤꯇ ꯊꯦꯡꯅꯕ ꯃꯥꯒꯤ ꯋꯥꯈꯜꯗ ꯉꯁꯤꯇ ꯊꯦꯡꯅꯕ ꯃꯥꯒꯤ ꯋꯥꯈꯜꯗ ꯊꯃꯣꯏꯗ ꯇꯥꯁꯣꯅ ꯊꯤꯟꯈ꯭ꯔ ꯃꯥꯜꯂꯦ ꯃꯩꯁꯥ ꯈꯥꯡꯕꯗ ꯋꯥꯔꯦꯗ ꯑꯩꯗꯤ ꯈꯣꯏꯅꯧ ꯅꯪꯕꯨ ꯑꯆꯥꯟꯕꯤ ꯈꯣꯏꯅꯧꯅ ꯅꯪꯕꯨ ꯆꯥꯅꯕꯤ ꯅꯨꯡꯁꯤ ꯃꯄꯥꯎ ꯍꯪꯉꯨꯅꯦ ꯍꯣ ꯍꯪꯉꯨꯅꯦ ꯍꯣ ꯍꯪꯉꯨꯅꯦ 이제 ꯌꯥꯝꯅ ꯐꯖꯩ ꯑꯩꯅꯁꯨꯀꯣ ꯍꯥꯏꯗꯤ ꯑꯗꯨꯝ ꯍꯥꯏꯗꯤ ꯇꯝꯖꯕ ꯍꯥꯏꯇꯥꯔꯦ ꯑꯩꯁꯦ ꯀꯩꯝ ꯍꯩꯇꯦꯕ ꯍꯩꯇ ꯇꯥꯔꯒꯁꯨ ꯍꯥꯏꯗꯤ ꯁꯤꯒꯨꯝꯕꯒꯤꯁꯦ ꯏꯟꯇꯔꯦꯁꯁꯦ ꯈꯔ ꯑꯗꯨꯝ ꯂꯩꯖꯕ ꯑꯣꯏꯕꯒꯤꯀꯣ ꯏꯁꯩꯁꯦ ꯐꯥꯅꯕ ꯑꯗꯨꯝ ꯇꯝꯗꯣꯏꯅꯦꯕ ꯑꯩ ꯍꯣꯔꯦꯟ ꯀꯩꯅꯣꯗ ꯆꯥꯟꯁ ꯐꯪꯉꯤꯉꯩꯗ ꯍꯥꯏꯇꯥꯔꯦ ꯑꯩ ꯏꯁꯩꯁꯦ ꯏꯆꯦ ꯕꯤꯅꯤꯇꯥꯗ ꯇꯥꯍꯟꯗꯣꯏꯅꯦꯕ